ngasi numida waram phong kiba tuan tuan ba manipuri sifong singdigi amasum thokiba thogdowa thok singdigi maru oibe I pausing khongasaraga manipur top channel gi maikedi myamna thamjagi ahanbada singmai jingdigi komla khong ta ba lambi simbi dabadagi khunja singna phaulingkhre mayang imphal kendra gi manung chanba singmai jingdigi komla khong ta ba lambi mayamna singmai jing tu Khorda lambi haina khangnariba lambi asi koilas thagani haina JCB sizinaduna tawkhai khraba matung sahi ama farakkadaraba fawba mapung phana sembi tabadagi khoisaunaraba khunja singna protest tawbaga loinana ngasi ayuk pung 13 tabada phau pambi sing lingsinkhre press na phangba pawda tha tare tagina nipal lomgi mamangda lambi asida leiramba koilasing thugaiduna sigling tawraba matung Singlaiba Saikibani, Nungzu Tha Matam Oibana, Nong Susilak Pamadi, Mikal Gamari, Lena Gari Masing Kangana, Satok Jacinta Wadagi, Lambi Asida, he and a Kudung Tinga Oiba Mawonga, Paktak Nana, Pataba, Lakpani, Amasum Haloeba Imaibil Sing Amadi Miam, Kaitel Satok Jacinta Wada, Lakom Lenang Sapayada Badagi, Simbinaba, Kayak Hana Mari, Lena Basinda, Isaac Rabani, Adobo. Tika lauriba miyoi singna thoksa wasadana leirakpadagi khuisaunaraba miyamna ngasi lambi asida phau lingsinkhibani hairi ngasi ayuk phau lingsinkiba mafam adu Sikmaijing Primary Health Center maya thongam awang laikai amadi Sikmaijing Bazar gi mafam anidagini amasum khuisaunaraba miyoi samaromna makhal makhagi khongjang kaya sathanaba honaringeda mafam aduda police personnel sing laktuna lambi pulap thingjinba tawbiganu Miyamna haining ba wapam sing mari lenabasingda wakat piyo haina themjinki adubo khoisaunaraba miyamna aduna khongjang makhatana setaki nakalamaramda pauksi asina thodok thokphamdagi phangba pauda PMGSY gi makara Sikmaijingdagi komla khong taba lambi asi semjingani haina thabak suba hokibani adubo phibam phatraba lambi asi sembagi mahutta thoksa wasadabadagi lawlingba yaraba mafam oibana lambi chatnadrabasu law oina lingbani haina phungdoknarakhi haina pawsina phungdorakli makhasa tharak poina top pawamana school college hangdokpagi matangda mifam pangthokre Manipur gi affected right wangbana school hangdokpada khudong thiningai ori Ibosobi Manipur lenga ki makadla lady school amasum college ki mahairoi sing lairik tamnabagi ayaba piragani haina education is ki commissioner na haukiba September ani da thokiba serol amagi matung ina school college sing hangbada akaiba thokadra thokloidra haibigi khana nainanaba mifam ama pangthokre ngasi kanglaipa student association KSA na sinduna tongan department da thabak tawriba miyoi sing college amasum university ki oja sing health department ki miyoi sing na saruk yana classic grandeur khana nainaba mifam aduda retired IAS RK Nimaina moderator oiki Thauramadu wangangloi oikiba All Manipur College Teachers Association ki Vice President Professor Longjam Ibo Sobina Fungdokibada COVID ki webti anem awang laigani adumapo miyamna section ba walabadi khangwang wang kiduna ohum supo web lakpasu yari miyamna school hangdoklaga lairik tamhaningbagi apamba leirabasu ngasi phawbada SOP mapung fana ngakpa mafam amata leitri aduna mahairoi singda asauba khudong thiba lakpa yai online class asi mahairoi singda satisfy oidrabasu tamloidabagi saru khara tamliba asinadi phai hairaduna India gi oina state taraga marida infected rate 1 gi makhada leibising school hangdoktuna mai tamba hokre adubo Manipur gi affected rate asi 3 dagina 7 phawba anem awang leibana school hangdokpa haibasi khudong thiningai ni classes 11 amasum 12 science students sing yamna kanagadaba pawma Vector Twitter's Impalna COVID License Manungsida Yamna top service haibadi online only tuition for class 11 and 12 science ki offer tawzari mayamna apama subject khanbirakana yawbagi khudong sabasu tutorial asina pizadi ahobi goina physics amasum chemistry subject na hauzagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibadi sahi maridagi tara fawi experience leiraba oja singna takpigani Class amada maximum satra kunga mga khak oigani athubada makhada pizariba details contact number asida paw fawi amasum video asigi description asum yam hapsaramge atopa paw manamo currency note mitei mek haujik paliba lengak sina hapsina na bo hona biu luplel
Indian Constitution gi nipan suba schedule da salaba mitai lon kanagumba kharana Manipuri lon kauna ba khona ri basigi masagi sagona rakliba lamdam sigi sakhang mayek asi leba asigi sel mayek ta sei kuntra sura pa phawba hapsin ba ngamdri basi lebak thibani sel mayek ta mitai mek hapsin ba ngamda basi Manipur pan khiba lengak singi asoiba masum lengak ki thausa daba thabak ngamda badagi chauraba khudam amani haina mitai mayek kuntraga taruk sandokpa luplel kangla imphal na lauri hauzi MA second semester fawba tamba hauraba mitai me asi lamdam asibu masak taklibat lairik Royal Chronicle Saitharol Kumpaba amasum Ningthaurol Lalhouba na singba puya lairik lising Marfudagina Maudragi mathakta lairik sing aduda iriba mayek aduga masak manaba mitai khunai sigi mayek ni haina mitai mayek kuntraga taruk sandokpa luplel kangla imphal gi General Secretary Thoksom Manjurigi Sirol amanasu makhatana phungdorakli Marak thana state sigi wangbada thokpa atopa pau kharana Assam gi Kotrajara security ga khut thona bada Bodoland gi Lalhouba ani sire Assam gi Kotrajara Security Force ka khut thona bada nauna sem kiba Lalhouba United Liberation Bodoland gi Lalhouba ani sire akaknaba pau ama phangmadagi security na mafam adura thi humbagi thabak sathabada haidiba Lalhouba ani adu mafam adumaktara kuthona bada sikibani Lalhouba ani asi miyoi kayadagi sel thum khongwat pada sienaba ngaktani makoidagi tongan ba document kya su phangle makoigi matakta police na makhata ba wang pong sathanabagi dama rima lauthakhre hairena su pausina makhata na pali atopa pau amana Sonia Punjab ki mathangi CM lauthok labi yai Punjab ta mathang sahi gi angan mara pangthok kadoriba mikhal gi mangoinana state adugi minister captain Paminder Singhana pham thadok kibadagi hangduna lairiba chief minister gi post adu mensinana ba ngasi state adugi CLP gi meeting pangthokani haina tawramadu tokre mathangi chief minister kanana oigadagi haibadu Congress lusingbi Sonia Gandhi na lauthok labi yai haina party asigi senior leader Ambika Sonina Fungdokre Sohairi Atopa Pawamana Maharashtra Bidraba Amadi Mumbai Akan Manong Sugani Haikre Indian Meteorological Department Fungdoki Bida Maharashtra Bidraba Amadi Mumbai Region the BF Bengal gi Silakpa Akan Manong Lay Nungsit Kalonana Nong Sugani Haina Fungdokre Masina Maram Oiraga Ngami Sing Samudra Satanabasu Akan Warning Tokre Haina Pawshina Fungdorakli Amaramdana MP da hayengdagi school hangna ba warep lokre COVID-19 na maram oiraga Madhya Pradesh da matam sangna hangdana lakibi school sing hayengdagi hangduna class 1 dagi 5 fawba COVID-19 gi satna kanglot ngakna sada yangkhai gi capacity da hanglagani haina state sarkar na lokthokre adumapo angang sing adu mama mapa gi ayaba logadabani haina sarkar gi hukum aduda fongdokre haina supali pakasa tarak poina to pamarueba pawkhra namo kestona toti pipe Phumna bathabak paikhalak pada khungangi lambi sing salak sabadagi miyamna sathok sasinda yamna sauna awaba mayoknare Manipur lengangna Manipur miyam da mahik matai siendab afaba tuti ising pithaknaba pandam da thabak lokhalakpa asi lebak miyamna taramna okli adubo thaba asi paikhalak pada mari leinana khungangi miyamna tuti ising phangananabaga mari leinana khungangi koilas thaba lambi sing tuti pipe phumnaba thabak paikhalak pada lambi sing hauzik salak saduna leibadagi miyamna sathok sasin tawbada yamna sauna awaba mayoknare Toti pipe phumba thaba asi hauzik Imphal West District ki Nauria pakhang lakpa kendra gi manungsana Mongsangai Gram Panchayat ki manungda leiba lambi singda hauzik yamna kana sathari Toti pipe phumba thaba asi construction company ama oiriba Imphal gi Babupara da leiriba Keystone Infra Private Limited na tawri Toti pipe phumba thaba asida company asina JCB sijinaduna Mongsangai Gram Panchayat ki manungda leiba Manipur State Rural Roads Development Agency ki makada koilas thaba lambi singi nakalamada tawtholaga pipe phumba thabak sathari amasum pipe phumnabagi lebak kothok naba khotnabada koilas thaba lambi gi saruk tangkhai ama hena sokale amasum toti pipe phumjin khraba matungda kothorakliba lebak sing ningthina laite manana semjinbagi thabak tawdre masigi mathakta koilas ki saruk ayamba
थुगाइदुना हौजिक नोंजू था असिदा चथोक चसिन तौबदा अदुकी मतिक खुदोंग थिनिंगाय ओइहल्ले हाइनसु फोंदोरक्ली अतोपा पाव अमना नुमित तरुंगनी सुबना कैथेल फंबसिंग कोविड टेस्ट तौगदोरी इम्फाल वेस्ट डिस्ट्रिक्ट की मनुंगसना सिंगजमई पिसुमथोंग नगामपाल रिम्स रोड थांगमैबन उरिपोक अमदी वहेंगबम लैकाय लंबी थांगाल बाजार अमदी पौना बाजार दुकान फमलिबा मियोइसिंग अमदी कैथेल फंबिसिंग कोविड टेस्ट तौबगी थबक पाइखतकनी हानि इम्फाल वेस्ट डिस्ट्रिक्ट की डिप्यूटी कमिश्नर टीएस किरण नथोपा ऑर्डर अमना खंगलकली अतोपा पाव अमना JUF की कदर अनि नुंगमई अमदी मरु कयागा कोनना कंबाइन फोर्स न फारे नोने डिस्ट्रिक्ट की मनुंगसना नुंगांग विलेज एरिया खुलाई पाइब लरहुलुप खरा लैरे हैबगी सब साबा पाव फंगमदगी कुनगमपन सुबा असम राइफल्स की मेजर अमृत थारास न लुसिंगबा AR की टीम अमगा कैथेल मानबी पुलिस की कंबाइन फोर्स न मफम अदुदा ngara numidang wairam pung 3 makhai tabada thomjinduna combing operation chathbada Ziriarong United Front Zegi kadar ani nungmai amadi maru kyaga konana fare haina pausna makhatana phungdorakli Pausilu silakpoina ngasi Manipur gi COVID-19 update mayam da thamjage haukiba pung kun ngamari sida state asida puna miyoi lising ani ga samapan nga taraga ni thoi COVID test tauki aduga miyoi saniga kuntraga marina COVID positive oiki miyoi amana COVID-19 positive oiba laikhidre aduga ngasi gi positivity rate si 8.0% ni hanis pale amasung ngasi COVID-19 positive oirakraba miyoi singsi Bisnupur gi taraga taruk Sandel gi manga Chusampur gi mapan Imphal East gi humfuga manga Imphal West gi maudraga mapan Kaksing gi ani Kamjong gi taraga nipan Kangpokpi gi ama Senapati gi taru Tamenglong gi ama Tengnopal gi ama Thobal gi taru ukhul gi mangane adu ngasi COVID-19 positive oiduna laikhidraba mi ama asi Imphal West gi ni hainus pali adu ngasi COVID-19 positive oiba thengnakhidaba district sing hairagadi Ziribam None Ferzol Hariba district ahumasi COVID-19 na positive oikibigi report fangde ado me hojikuina di pau si matang ase luisinjaragi amasum pathoksagi bra soikiba lankiba yaur simya ngakpi gani matam gi maru ebe I pau sing leptana mayam update pijaraki haina channel sigi mekedi gi thamjari hojikuina di matang ase da kainari sen thank you